nganta hawi anisu kuman masem aduna idu ningthau ibungo hौद्रिबरा नहाकपो होदो उरे इसेमहन तपिंग ना करिनो हंगी खंबा मचेदा मचिन मोपा होगले खुमन इबुंगो ताउने नोंयाई मचें मंगलीगे इसेबे मलिबियु सुमना अनि हाइने खुमन चनु मचेमना इदु निंथौ इबुंगो पलेम पंथौ अनिना नोंयाई नंबु पोकपदी नसेम आइगी वानाबा पोकलम बोयको साजौ तोन वा खरेदा इबुंगो खमनु लाइबक थीदको हायरम लगा खमनुदो इनुंगा लकपदुदा कप खरेदो लमजादो मसे मतौ उबदा लेबंगमदे खंबदो वाते अवाबा मतौदी उत्ते अवाबा मतौदी हाबियु ताखिसिबा इसेम मंगदो करिनो इसेम गी इबुंगो खंबा अकाबदा तेनतम अकुंबदा तानतम मनाव इबुंगो चिंखुबा पाइमखाबा महांगना तगदौरी नहाकपु चरैदुगी वाथोई चेक्सिलुको हायरमी इबुंगो इसेम मांगेदो खंबा करम तौगनी कपख्रे खंबा यादरे खंबगी मंगा मानई मचेम न लीबदुगा मचेम वाखिने हायना हाइदोक्तरे मागिदी खुमन माना इसेम हन मंग हाइबा सिगिदी वारे वाना मंगी निंगु बगी निदा खोयुम मागी थौजानी करी पंवा वारिबा सुमना खुमजै खंबना मचेम मबुक सौहल्ली केगे लेपाक अपुंबा चाबा थकपा लोइखरे मोइरांग निंथौ इबुंगो सनरुक पमना हाखरे चिंखुबना इबेमा थकता यंगाई लोंदबी खादन नाउतादबी इचान थोंबा चागे सगाई थनबी मामा सा लांगु सेबा नखोइना हाइना थोइबी मचाना मपाई चाकतु थोंदुना आइना होरेन खनबबु हातलबदी मपागा थोंगलेन लंबा तौगनी चंगबा छिबा खंगदेदो अच्छी फावबा खंदुना चाबा लोइखरे चिंखुबा मोइरांग क्वाक्संग कोनुंगसु लेपाक तिनबा लोइदौरे लोइबी पानब्रा कबोक लई इनुंग लिकला चानदी लोइबी थकता सातपगी कोरौ मचिन गुमखरे फिरान मयाम अदुदा फजबगी लोइरकले अंगोम नोंगबान कारकले सनरुक्की तेंदोंपो चाकुम सेनात ngai खरे सना कोनुंग तंपायुम मपुई मांगोन तौरई मतम अदु ओइरकले लाइरा खांगपोक संगलोमदा मचिन मोपा अनिदो तरा चालु अमदा येत कोइगा फम्मरे खमनु चखोम अमतंग लौखटलगा खंबदा खोयुम लाइदा कटलबा पलेम पंथौ कटलबा तरा चखोम असिदी अमृतनी साजौबा पुंसीगनी मांग तारोय थांगबु ताबु चंगदबा ओइरसनु असिना हाइना बोर पिबिरे इसेम बोर असिना योटकी फुरित ओइजगे खुमन बोर लौजरे चामिन्नरे लोइजरे खुमन झागै निंथौना पिनरकपा ख्वांगसेनी मांगोन ओइनी हाइना काउफाङैदा पिरकपा खुमन निंथौ मनादो खामेन चटपा सेटखरे केगे निंथौना पीबा मथक थंगे फुरितना वाथोक फुरित अदुना मखाई थंगखरे हयाइनुना पिरकपा लमथांग खुटहट येचरे खमनु चरै निंथीबा हांदोकलगा लाइरबी ममाई फमलांग थक्तुदा फमजखरे लाइरबी नोंयाई मंगोल तौरकले पलेम इमा इबेमा मंगोन ओइजरकेको खुरमजरे मसेमबु इपा मानबा इबुंगो मंगोन ओयु हाइदुना बोर पिनबिरे मसेमना खुमन मचा कारकले जुबराज की सनायाथंग मतम ओइरे चटलसी पांजी सिंबु मतमसी ओइरबरा कमदौरी ननाय अखोइगी दी मिकुप तरेतंग वाली नाइजहनबा अदुदी वालिबनी चारिना सना हक्थंग खंबदो लाक्ट्री जुबराजबु हाइजै मदु ताबदा जुबराजना हाय करी नाइजहनबा मागुंबा आइना हुजिक ngaइगद्रा चैरे नाइजहनबबु ngakna खरे मयामदो सुमना तौरिङैदा खंबा मासु थुंगरे लाए हाइनरे खंबा चंगसिलक्तुना खंगौ खरखित थिन खरे हाइना खंबा खोइरमी कौदे येंगदे चिंखुबा ngangnai मुसुकना थोबी सेनु अनिना येंगी उरे मिहुत्ता कमनो सेनु असिदी पानकादी लांगुरे आइना पीनी इबेमा तौरी सुमना हाइनरी लेपाक तिनबा दुदा हाइलै पाना येलई चिंखुबना ngasiदी आइगी खुटना येंजगे हाइरे मयाम अदुदा ननाय अखोइ तौजगे आइना निंगबा तौजगे ngasi-तदी येंजगे थिंगबा याद्रे जुबराज मखुम मकना पानादो येले जुबराजना आइबु थादोक पीगनु सेनबियु चेक्सिना ngasi कौबा नुमिति हाइना अंगांग पिसक फावबा मिपुम तिंगना चिंखुबा वहाई तौजिंग खुदोलोय पाना येनबा लोय खरे लमजा खंबा दुदी थुंकी जरे पानादो थौदौ अदु उबदा ngangna खरे मयामदु नाइजहनबा मौं खरे खल्ली खनबा थोक्तरे नाइजहनबा हाइबसे केगे मोरांग लेपाक्ता मिना कन्ना येंगदबा ngamnadabi बेमा केना लमकेट लम हाइबा पांजरीबी थोइबीबु तांदुना फुबा ngamba
ꯁꯪꯒꯥꯏ ꯊꯟꯕ ꯇꯥꯂꯣꯏꯁꯤꯡ ꯖꯨꯕꯔꯥꯖ ꯆꯤꯡꯈꯨꯕ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯨꯗ ꯉꯝꯅꯗꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯃꯥꯅ ꯇꯧꯔꯒ ꯂꯣꯏꯔꯦ ꯖꯨꯕꯔꯥꯖꯒꯤ ꯀꯥꯗ ꯁꯨꯝꯕ ꯅꯥꯏꯖꯍꯟꯕꯅꯤ ꯄꯦꯅ ꯌꯦꯟꯕ ꯖꯨꯕꯔꯥꯖ ꯆꯤꯡꯈꯨꯕ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯨꯗ ꯉꯝꯅꯗꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯃꯥꯅ ꯇꯧꯔꯒ ꯂꯣꯏꯔꯦ ꯖꯨꯕꯔꯥꯖꯒꯤ ꯀꯥꯗ ꯁꯨꯝꯕ ꯅꯥꯏꯖꯍꯟꯕꯅꯤ ꯄꯥꯅ ꯌꯦꯟꯕ ꯂꯣꯏꯕꯗ ꯆꯠꯁꯤ ꯍꯥꯏꯅ ꯆꯤꯡꯈꯨꯕ ꯂꯥꯎꯈ꯭ꯔꯦ ꯂꯩꯄꯥꯛ ꯌꯦꯡꯗꯨꯅ ꯖꯨꯕꯔꯥꯖ ꯍꯧꯒꯠꯂꯦ ꯅꯥꯏꯖꯍꯟꯕ ꯁꯥꯎꯈꯔꯦ ꯖꯨꯕꯔꯥꯖꯒꯤ ꯃꯇꯧ ꯎꯅ ꯉꯥꯏꯈꯣ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯖꯨꯕꯔꯥꯖ ꯀꯔꯤ ꯆꯠꯀꯅꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯤ ꯐꯛꯂꯥꯡꯅꯤ ꯁꯅꯥ ꯌꯥꯊꯪ ꯍꯛꯊꯛ ꯑꯁꯤꯕꯨ ꯈꯨꯔꯝꯕꯁꯤ ꯑꯣꯛꯄꯤꯅ ꯄꯥꯅ ꯌꯦꯜꯂꯤ ꯊꯨꯡꯕꯤꯅ ꯀꯔꯤꯅꯣ ꯄꯥꯅ ꯌꯣꯜꯂꯤ ꯎꯗꯦ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯑꯀꯟ ꯑꯊꯧ ꯀꯅꯥ ꯂꯩ ꯊꯧꯒꯟ ꯇꯦꯟꯗꯣꯡ ꯄꯣꯔꯣ ꯂꯥꯎ ꯄꯣꯍꯜꯂꯣꯏ ꯈꯝꯕꯕꯨꯗꯤ ꯂꯥꯎꯔꯦ ꯅꯥꯏꯖꯍꯟꯕꯅ ꯆꯤꯟꯗꯤ ꯊꯣꯛꯇꯦ ꯀꯥꯟꯅꯗꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯥꯏꯅꯔꯦ ꯖꯨꯕꯔꯥꯖꯅ ꯍꯟꯖꯕ ꯑꯩꯒ꯭ꯌꯥ ꯍꯟꯖꯕ ꯑꯩꯒ꯭ꯌꯥ ꯃꯔꯤꯔꯛ ꯀꯧꯏ ꯁꯥꯎꯈ꯭ꯔꯦ ꯖꯨꯕꯔꯥꯖ ꯃꯩ ꯍꯧꯒꯨꯝꯃꯤ ꯏꯅꯤꯡꯅꯤꯅ ꯀꯔꯤꯅꯣ ꯀꯔꯤ ꯉꯥꯡꯉꯤ ꯍꯟꯖꯕ ꯄꯣꯗꯅꯕ ꯉꯝꯒꯗ꯭ꯔꯥ ꯅꯨꯡꯒꯥꯏ ꯍꯨꯟꯊꯕꯒꯨꯝꯅ ꯉꯥꯡꯉꯤ ꯆꯤꯡꯈꯨꯕ ꯅꯥꯏꯖꯍꯟꯕ ꯀꯔꯝꯅ ꯀꯔꯤ ꯄꯣꯍꯜꯂꯨꯒꯅꯤ ꯁꯥꯗꯝ ꯂꯥꯟꯗꯝ ꯅꯠꯇ꯭ꯔꯥ ꯀꯅꯥꯅ ꯇꯥꯛꯏ ꯁꯨꯝꯅ ꯊꯥꯡꯅ ꯌꯥꯟꯒꯦ ꯍꯥꯏꯕꯔꯥ ꯇꯥꯅ ꯊꯤꯟꯒꯦ ꯅꯤꯟꯕꯔꯥ ꯇꯧꯔꯣ ꯂꯥꯎ ꯆꯦꯜꯍꯜꯂꯣꯏ ꯈꯨꯃꯟ ꯃꯆꯥ ꯇꯥꯕꯔꯥ ꯅꯣꯡꯌꯥꯏ ꯈꯝꯕ ꯆꯦꯟꯒꯅꯨ ꯍꯥꯏꯈ꯭ꯔꯦ ꯅꯥꯏꯖꯍꯟꯕꯅ ꯈꯨꯃꯟ ꯃꯥꯅ ꯇꯥꯕꯗ ꯅꯥꯏꯖꯍꯟꯕ ꯀꯧꯕꯗꯣ ꯅꯣꯡꯌꯥꯏ ꯃꯄꯥ ꯑꯣꯏꯅꯗꯤ ꯎꯈ꯭ꯔꯦ ꯈꯨꯃꯟ ꯀꯞꯈꯔꯦ ꯄꯥꯏ ꯃꯅꯨꯡꯗ ꯏꯕꯨꯡꯉꯣ ꯃꯔꯨ ꯂꯨꯛꯊꯩ ꯆꯤꯡꯈꯨꯕ ꯉꯥꯏꯍꯥꯛ ꯂꯨꯛꯊꯔꯨꯔꯒ ꯉꯥꯏꯈꯣ ꯁꯥꯎꯅꯨ ꯋꯥ ꯑꯃ ꯂꯩ ꯍꯥꯏꯕꯤꯔꯛꯏ ꯆꯤꯡꯈꯨꯕ ꯍꯟꯖꯕꯅ ꯀꯔꯤꯅꯣ ꯃꯥꯕꯨ ꯑꯩꯅ ꯄꯤꯅꯤꯡꯕ ꯄꯥꯟꯅꯗꯨꯇꯪ ꯊꯣꯛꯐꯥꯠꯇꯦ ꯑꯗꯨꯗꯒꯤ ꯊꯨꯡꯉꯨꯗꯕꯅꯤ ꯍꯣꯔꯦꯟ ꯃꯣꯏꯔꯥꯡ ꯀ꯭ꯋꯥꯛꯁꯪꯗ ꯆꯥꯂꯤ ꯍꯥꯏꯕ ꯈꯪꯍꯟꯒꯦ ꯁꯅꯥꯃꯥꯡꯗ ꯄꯤꯅꯤꯡꯉꯤ ꯅꯪ ꯀꯔꯤꯒꯤ ꯁꯥꯎꯔꯤꯕ ꯃꯗꯨ ꯆꯨꯝꯗ꯭ꯔꯦ ꯖꯨꯕꯔꯥꯖ ꯃꯅꯨꯡꯒꯤ ꯋꯥꯅꯤ ꯃꯗꯨ ꯆꯨꯝꯗꯦ ꯄꯤꯕꯤꯌꯨ ꯁꯅꯥ ꯈꯨꯠꯅ ꯍꯧꯖꯤꯛꯃꯛ ꯌꯥꯗ꯭ꯔꯦ ꯅꯥꯏꯖꯍꯟꯕꯅ ꯆꯤꯡꯈꯨꯕꯅ ꯄꯤꯅꯔꯦ ꯈꯨꯃꯟ ꯃꯥꯒꯤ ꯄꯥꯟꯅꯗꯣ ꯅꯣꯡꯌꯥꯏ ꯐꯤꯒꯥꯎ ꯁꯥꯅ ꯂꯧ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯕꯨꯛꯇꯤ ꯇꯧꯅꯔꯤꯕ ꯑꯄꯨꯝꯕ ꯁꯪꯒꯥꯏ ꯊꯟꯕꯤ ꯃꯌꯥꯝꯁꯦ ꯅꯨꯔꯥ ꯃꯆꯥ ꯏꯕꯦꯝꯃ ꯎꯈꯤꯗꯧꯁꯤ ꯁꯪꯒꯥꯏ ꯊꯟꯕꯤ ꯃꯌꯥꯝꯁꯦ ꯅꯨꯔꯥ ꯃꯆꯥ ꯏꯕꯦꯝꯃ ꯎꯈꯤ ꯊꯧꯗꯧ ꯈꯤꯕꯤꯛꯁꯤ ꯈꯝꯕꯩꯗꯨꯒꯤꯗꯃꯛ ꯋꯥꯕꯅ ꯃꯥꯟꯅꯈꯔꯦ ꯃꯌꯥꯝꯗꯣ ꯄꯥꯏ ꯃꯅꯨꯡꯗ ꯆꯥꯍꯧꯋꯤ ꯅꯨꯔꯥ ꯏꯟꯗ꯭ꯔꯤ ꯅꯨꯡꯗ ꯈꯣꯌꯨꯝ ꯊꯥꯒꯣꯟꯅꯍꯧꯋꯤ ꯖꯇ꯭ꯔꯥ ꯇꯧꯔꯦ ꯃꯌꯥꯝꯗꯣ ꯅꯤꯡꯊꯧꯒꯤꯁꯨ ꯇꯧꯔꯛꯂꯦ ꯃꯥꯅꯩ ꯈꯣꯡꯐꯝ ꯑꯅꯤꯃꯛ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯆꯠꯂꯛꯂꯦ ꯈꯨꯅꯦꯠ ꯁꯥꯗꯤ ꯂꯨꯋꯥꯡꯕ ꯄꯤꯁꯤꯟꯗ꯭ꯔꯥꯏ ꯂꯝꯀꯦꯠꯄ ꯇꯣꯡ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯖꯨꯕꯔꯥꯖꯅ ꯁꯒꯣꯟꯗ ꯈꯝꯕ ꯃꯥꯅ ꯃꯥꯡꯗ ꯊꯥꯏ ꯁꯅꯔꯨꯞꯀꯤ ꯇꯦꯟꯗꯣꯡ ꯄꯣ ꯂꯥꯡꯒꯣꯏ ꯀꯥꯂꯩ ꯃꯥꯡ ꯑꯣꯏꯅ ꯈꯝꯕ ꯃꯥꯅ ꯂꯥꯛꯄꯗꯣ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯍꯧꯔꯦ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎꯗ ꯀꯦꯒꯦ ꯑꯋꯨꯟ ꯀꯩꯊꯦꯟꯗ ꯎꯅꯈꯔꯦ ꯀꯧꯅꯔꯦ ꯂꯥꯡꯒꯣꯏ ꯁꯥꯃꯨ ꯃꯊꯛꯇ ꯁꯦꯅꯥꯄꯇꯤ ꯀꯥꯈꯠꯂꯦ ꯆꯤꯡꯈꯨꯕꯅ ꯃꯥꯡꯊꯥꯔꯦ ꯃꯥꯒꯤ ꯊꯧꯒꯜ ꯑꯣꯏꯕꯅꯤ ꯈꯝꯕ ꯀꯥꯈꯠꯂꯨ ꯍꯥꯏꯅꯩ ꯌꯥꯈꯤꯗꯔꯦ ꯁꯥꯖꯧꯅ ꯑꯃꯔꯣꯝꯗꯤ ꯅꯤꯡꯊꯧꯒꯤ ꯁꯅꯔꯨꯞꯀꯤ ꯇꯦꯟꯗꯣꯡꯗꯣ ꯑꯉꯣꯝ ꯅꯣꯡꯕꯥꯟ ꯃꯍꯥꯛꯅ ꯂꯥꯡꯒꯣꯏ ꯁꯥꯃꯨ ꯊꯛꯇ ꯊꯧꯒꯜ ꯇꯧꯔꯤ ꯑꯁꯨꯝꯅ ꯆꯤꯡꯈꯨꯕꯗꯤ ꯃꯍꯥꯛꯁꯨ ꯈꯝꯕ ꯃꯥꯅ ꯊꯧꯒꯜ ꯇꯧ ꯆꯠꯀꯗꯕ ꯑꯗꯨꯗ ꯂꯥꯡꯒꯣꯏ ꯁꯌꯥꯡ ꯊꯛꯇꯗꯤ ꯊꯧꯒꯜ ꯑꯗꯨ ꯌꯥꯎꯗꯔꯦ ꯁꯥꯃꯨ ꯈꯨꯃꯥꯡ ꯌꯦꯠ ꯊꯪꯕ ꯑꯗꯣꯝꯗ ꯈꯝꯕ ꯆꯠꯂꯛꯏ ꯈꯣꯡꯅ ꯊꯧꯒꯜ ꯇꯧꯔꯛꯏ ꯑꯗꯨꯅ ꯊꯣꯏꯅ ꯅꯤꯡꯊꯤꯔꯦ ꯚꯛꯇꯤꯔꯣꯝꯗ ꯆꯠꯈꯔꯦ ꯈꯨꯃꯟ ꯃꯥꯅ ꯂꯥꯛꯄꯗꯣ ꯁꯥꯃꯨ ꯌꯥꯏꯁ ꯂꯦꯝꯖꯕ ꯅꯤꯡꯊꯧ ꯃꯥꯁꯨ ꯇꯣꯡꯉꯤꯕ ꯁꯥꯃꯨ ꯃꯥꯅ ꯂꯨꯝꯕꯕꯨ ꯂꯝꯖꯥ ꯃꯥꯅ ꯍꯦꯟꯈꯔꯦ ꯊꯥꯒꯠꯅꯈꯤ ꯂꯩꯄꯥꯛꯅ ꯈꯨꯃꯟ ꯈꯣꯡꯅ ꯂꯥꯛꯄꯗ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯉꯥꯡꯅꯈꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯄꯨꯅ ꯈꯨꯃꯟ ꯅꯪꯕꯨ ꯀꯥꯈꯠꯂꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯗ ꯅꯅꯥꯏ ꯏꯇꯤꯛ ꯆꯥꯖꯗꯦ ꯁꯨꯝꯃ ꯊꯧꯒꯜ ꯇꯧꯖꯒꯦ ꯍꯪꯒꯠꯂꯛꯏ ꯈꯝꯕꯅ ꯕꯤꯁꯅꯨ ꯑꯣꯏꯕ ꯅꯤꯡꯊꯧꯅ ꯕꯤꯁꯅꯨ ꯑꯣꯏꯕ ꯅꯤꯡꯊꯧꯅ ꯎꯈ꯭ꯔꯦ ꯃꯔꯣꯜ ꯑꯄꯨꯝꯕ ꯄꯦꯟꯅꯈꯤꯗꯦ ꯂꯩꯄꯥꯛꯅ ꯂꯝꯖꯥ ꯈꯝꯕ ꯎꯕꯗ ꯃꯣꯏꯔꯥꯡ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡ ꯀꯦꯒꯦ ꯎꯁꯥ ꯁꯪ ꯌꯧꯔꯦ ꯊꯥꯡꯒꯔꯥꯛꯄ ꯑꯉꯝꯕ ꯊꯥꯡꯒ ꯏ ꯑꯣꯟꯕ ꯀꯔꯥꯡ ꯊꯦꯡꯒꯥꯔꯨꯔꯒꯦ ꯀꯔꯥꯡꯒꯤ ꯆꯤꯡꯂꯛꯇꯒꯤ ꯏꯁꯤꯡꯗꯣ ꯁꯣꯛꯎꯔꯒꯦ ꯄꯨꯖꯔꯛꯂꯦ ꯂꯝꯂꯦꯟ ꯀꯔꯥꯡꯊꯦꯟ ꯑꯗꯨꯗ ꯍꯩꯒꯜ ꯂꯥꯀꯟ ꯊꯥꯔꯝꯃꯤ ꯏꯁꯤꯡ ꯑꯗꯨ ꯅꯨꯡꯖꯦꯡꯅ ꯏꯁꯤꯡ ꯑꯗꯨꯗ ꯑꯣꯟꯅꯔꯦ ꯅꯨꯡꯖꯦꯡꯒꯤꯅ ꯌꯥꯡꯈꯔꯦ ꯏꯁꯤꯡ ꯑꯁꯤ ꯁꯣꯛꯄꯗ ꯃꯩꯇꯥꯟ ꯍꯥꯄꯨ ꯇꯤꯜꯍꯨꯟꯁꯨ ꯌꯥꯎꯏ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯈꯠꯅꯕ ꯍꯥꯄꯨ ꯆꯦꯟꯕ ꯄꯥꯃꯦꯟꯁꯤꯡꯒꯤ ꯃꯔꯨꯗ ꯇꯤꯟꯅ ꯆꯤꯛꯄꯒꯨꯝ ꯊꯣꯛꯏ ꯂꯩꯄꯥꯛ ꯄꯥꯎꯁꯤ ꯇꯝꯅꯔꯦ ꯇꯔꯦꯠ ꯁꯦꯟꯗ꯭ꯔꯥꯏ ꯏꯁꯦꯟꯗ꯭ꯔꯥꯏ ꯏꯋꯥꯟꯀꯣꯟ ꯋꯥꯏꯀꯣꯟ ꯂꯝꯂꯦꯟ ꯂꯝꯅꯨꯡꯁꯤ ꯑꯣꯝꯕ ꯆꯤꯡꯗ ꯈꯨꯌꯣꯜ ꯂꯥꯛꯄ ꯂꯥꯛꯀꯦꯗꯣ ꯀ꯭ꯋꯥꯛ ꯇꯥꯟꯕꯒꯤꯗꯨꯒꯤꯗꯃꯛꯇ ꯂꯣꯏꯕꯤ ꯍꯦꯝꯄꯥꯠ ꯑꯃꯨꯕ ꯆꯦꯛꯂꯥ ꯌꯥꯀꯩ ꯄꯥꯎꯍꯟꯆꯦꯛ
ꯀ꯭ꯋꯥꯛ ꯑꯗꯨꯕꯨ ꯀꯥꯞꯄꯨꯕꯗ ꯇꯦꯟꯀꯥꯞ ꯃꯔꯤꯔꯛ ꯐꯥꯎꯕ ꯄꯥꯏꯊꯣꯛꯇꯔꯦ ꯀ꯭ꯋꯥꯛ ꯑꯗꯣ ꯈꯨꯀꯥꯞ ꯃꯉꯥ ꯁꯨꯕꯗ ꯄꯥꯏꯈꯤ ꯆꯦꯛꯂꯥ ꯑꯗꯨꯕꯨ ꯈꯣꯡꯅꯥꯡ ꯀ꯭ꯋꯥꯛ ꯑꯃꯨꯕ ꯍꯥꯏ ꯅꯣꯡꯕꯥꯟ ꯄꯣꯝꯕꯤ ꯂꯨꯋꯥꯎ ꯆꯦꯛ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯑꯃꯣꯝꯕꯨꯅ ꯄꯣꯝꯕꯤ ꯀꯧꯅꯩ ꯂꯥꯕꯕꯨꯅ ꯆꯦꯛꯂꯥ ꯀꯧꯅꯩ ꯀ꯭ꯋꯥꯛ ꯑꯗꯨꯕꯨ ꯑꯋꯥꯡꯗ ꯄꯥꯏꯈꯠꯈ꯭ꯔꯒ ꯑꯃꯨꯛ ꯄꯥꯏꯊꯔꯛꯏ ꯀꯣꯅꯨꯡꯗ ꯀꯪꯂꯥ ꯁꯥꯏꯕꯨ ꯃꯇꯣꯟꯗ ꯇꯣꯡꯈꯤ ꯃꯥꯜꯂꯦ ꯈꯟꯅꯔꯦ ꯍꯜꯂꯛꯂꯒ ꯅꯤꯡꯊꯧꯗ ꯀ꯭ꯋꯥꯛꯀꯤ ꯄꯥꯎꯁꯤ ꯇꯝꯅꯔꯦ ꯀꯔꯤ ꯊꯣꯛꯏ ꯈꯟꯅꯈ꯭ꯔꯦ ꯁꯅꯥ ꯀꯣꯅꯨꯡ ꯋꯥꯏꯆꯤꯟꯕ ꯁꯅꯥ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕꯗꯤ ꯊꯣꯛꯀꯗꯔꯥ ꯍꯪꯒꯠꯈ꯭ꯔꯦ ꯂꯩꯄꯥꯛ ꯑꯣꯏꯕ ꯍꯧꯅꯕ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯉꯥꯡꯅꯔꯦ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯄꯨꯅ ꯏꯅꯥꯎꯇꯣꯟꯕꯨ ꯇꯥꯕꯔꯥ ꯏ ꯑꯣꯟꯕ ꯀ꯭ꯋꯥꯛ ꯇꯥꯟꯕꯗ ꯈꯨꯠ ꯆꯨꯞꯄ ꯇꯦꯜꯂꯤ ꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯦꯗ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯒꯤ ꯃꯇꯥꯡ ꯑꯣꯏꯔꯦ ꯎꯀꯥꯏ ꯀꯥꯞꯄꯁꯤ ꯂꯥꯛꯑꯣ ꯈꯨꯀꯥꯞ ꯃꯉꯥꯗꯒꯤ ꯍꯦꯟꯅꯒꯨꯝꯁꯤ ꯍꯥꯏꯅꯩ ꯎꯀꯥꯏ ꯄꯥꯏꯔꯦ ꯅꯥꯃꯣꯏꯅ ꯎꯀꯥꯏꯊꯛꯇ ꯂꯦꯡꯈꯠꯂꯦ ꯇꯦꯟ ꯃꯉꯥꯗꯪ ꯅꯣꯡꯕꯥꯟꯅ ꯈꯜꯂꯦ ꯄꯥꯏꯔꯦ ꯃꯈꯨꯠꯇ ꯑꯍꯥꯟꯕꯗꯨ ꯀꯠꯂꯝꯂꯦ ꯅꯣꯡꯕꯥꯟ ꯆꯦꯟꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤꯅ ꯍꯥꯟꯕ ꯇꯦꯟꯗꯨ ꯊꯥꯔꯛꯂꯦ ꯇꯦꯟꯅ ꯍꯦꯟꯒꯠꯈꯤꯗꯨꯅ ꯅꯣꯡꯕꯥꯟ ꯃꯃꯥꯡ ꯊꯥꯈ꯭ꯔꯦ ꯔꯥꯕꯣꯟꯒꯤ ꯊꯃꯣꯏꯗ ꯄꯥꯟꯈ꯭ꯔꯦ ꯇꯦꯟꯗꯣ ꯑꯍꯥꯟꯕꯗ ꯅꯣꯡꯕꯥꯟ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯑꯉꯣꯝ ꯁꯥꯒꯩ ꯅꯨꯡꯗꯒꯤ ꯑꯣꯃꯤ ꯇꯦꯟꯗꯥ ꯍꯨꯟꯕꯒꯨꯝ ꯈꯥꯃꯦꯟ ꯆꯠꯄ ꯐꯤꯔꯥꯟꯒꯨꯝ ꯂꯝꯉꯥꯟ ꯅꯥꯏꯕ ꯅꯣꯡꯕꯥꯟꯗꯦ ꯅꯍꯥꯗꯦ ꯍꯥꯏꯅ ꯂꯥꯎꯔꯛꯏ ꯆꯣꯡꯁꯤꯟꯗꯨꯅ ꯇꯦꯟ ꯑꯗꯨ ꯁꯠꯂꯦ ꯅꯣꯡꯕꯥꯟ ꯃꯍꯥꯛꯅ ꯀꯔꯤ ꯈꯨꯂꯥꯎꯅꯣ ꯁꯤꯗꯤ ꯍꯥꯏꯅꯔꯛꯏ ꯂꯩꯄꯥꯛꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯔꯨꯅꯨ ꯑꯆꯧ ꯃꯆꯥ ꯑꯃꯅꯤ ꯇꯥꯔ ꯕꯦꯔꯥ ꯑꯣꯏꯅꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯔꯨꯅꯨ ꯑꯆꯧ ꯃꯆꯥ ꯑꯃꯅꯤ ꯇꯥꯔꯕꯗꯤ ꯕꯦꯔꯥ ꯑꯣꯏꯅꯅꯤ ꯃꯍꯩ ꯃꯍꯩ ꯈꯥꯝꯖꯤꯟꯅꯩ ꯅꯣꯡꯕꯥꯟ ꯇꯦꯟꯗꯨ ꯁꯠꯂꯛꯂꯦ ꯊꯕꯥꯛꯇ ꯄꯥꯜꯂꯤ ꯇꯝꯃꯦ ꯀꯥꯞꯂꯒꯦ ꯆꯦꯜꯂꯣ ꯍꯥꯏꯅ ꯅꯤꯡꯊꯧ ꯁꯅꯥ ꯈꯨꯠꯇꯨꯗ ꯇꯦꯟ ꯃꯔꯤ ꯅꯣꯡꯕꯥꯟꯅ ꯀꯠꯂꯝꯂꯒ ꯀꯥꯞꯄꯒ ꯅꯣꯡꯕꯥꯟ ꯆꯦꯜꯂꯛꯄꯗꯨꯒ ꯈꯣꯡꯍꯧ ꯃꯥꯟꯅꯈꯤꯕꯕꯨ ꯅꯣꯡꯕꯥꯟ ꯃꯥꯕꯨ ꯌꯥꯡꯕꯁꯨ ꯂꯝꯍꯨꯝ ꯊꯒꯥꯏꯇ ꯑꯣꯏꯅ ꯇꯦꯜ ꯑꯗꯨꯅ ꯔꯥꯕꯣꯟꯒꯤ ꯀꯣꯛꯄꯤ ꯃꯊꯛꯗ ꯄꯥꯜꯂꯦ ꯇꯦꯟ ꯁꯠꯂꯦ ꯀꯠꯂꯦ ꯇꯝꯃꯦ ꯄꯥꯟꯐꯝ ꯁꯣꯏꯔꯤ ꯍꯪꯒꯠꯂꯦ ꯈꯨꯀꯥꯞ ꯃꯉꯥ ꯑꯗꯨꯃꯛ ꯄꯥꯟꯐꯝ ꯁꯣꯏꯔꯦ ꯅꯤꯡꯊꯧꯒꯤ ꯃꯄꯨ ꯁꯅꯥꯃꯥꯏꯊꯣꯡꯗꯣ ꯂꯥꯡꯁꯤꯟꯈꯔꯦ ꯅꯨꯡꯉꯥꯏꯇꯦ ꯅꯤꯡꯊꯧ ꯈꯨꯀꯥꯞ ꯁꯨꯕꯗ ꯃꯄꯨ ꯁꯅꯥ ꯌꯥꯊꯪꯗꯣ ꯏꯅꯥꯎꯇꯣꯟꯕꯨ ꯉꯁꯤꯗꯤ ꯃꯥꯏꯄꯥꯛꯅꯕ ꯀꯥꯞꯄꯝꯃꯨ ꯀꯨꯝꯁꯤ ꯀꯌꯥ ꯐꯠꯇꯦꯗꯣ ꯇꯥꯛꯄꯤꯈꯔꯦ ꯃꯅꯥꯎꯗ ꯅꯥꯃꯣꯏꯖꯥꯝꯕ ꯎꯀꯥꯏ ꯄꯥꯏꯔꯤ ꯎꯀꯥꯏꯗꯨ ꯀꯥꯔꯦ ꯖꯨꯕꯔꯥꯖꯅ ꯅꯥꯃꯣꯏ ꯈꯨꯀꯥꯞ ꯑꯃ ꯑꯣꯏꯅ ꯑꯩ ꯀꯥꯞꯀꯅꯤꯀꯣ ꯅꯤꯡꯊꯤꯅ ꯎꯀꯥꯏ ꯑꯁꯤ ꯄꯥꯏꯌꯨꯀꯣ ꯇꯥꯛꯄꯤꯈꯔꯦ ꯖꯨꯕꯔꯥꯖ ꯈꯝꯕ ꯅꯛꯅ ꯆꯪꯁꯤꯜꯂꯤ ꯏꯅꯛ ꯅꯛꯅ ꯍꯥꯏ ꯈꯝꯕ ꯑꯩꯒ꯭ꯌꯥ ꯇꯦꯟ ꯄꯤꯌꯨꯅꯍꯩ ꯍꯥꯏꯅ ꯖꯨꯕꯔꯥꯖ ꯁꯥꯎꯕꯒꯨꯝ ꯉꯥꯡꯕꯁꯤ ꯇꯥꯏ ꯂꯩꯄꯥꯛꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯣꯏꯗꯧꯕ ꯖꯨꯕꯔꯥꯖ ꯈꯝꯕꯅꯤ ꯅꯨꯇꯤ ꯂꯩꯈꯥꯛꯀ ꯃꯥꯟꯅꯗꯦ ꯀꯩꯅꯣ ꯃꯇꯥ ꯑꯃꯅꯤ ꯁꯨꯝꯅ ꯉꯥꯡꯅꯩ ꯆꯥꯎꯕꯕꯨ ꯇꯥꯔꯦ ꯉꯁꯤ ꯈꯣꯟꯗꯥꯁꯤ ꯁꯥ ꯍꯨꯏꯕꯨ ꯀꯧꯕꯗꯧꯅ ꯈꯜꯂꯦ ꯅꯣꯡꯊꯣꯟ ꯃꯕꯨꯛꯇ ꯐꯩꯔꯣꯏꯖꯥꯝꯕ ꯅꯨꯡꯉꯥꯏꯇꯦ ꯈꯟꯈ꯭ꯔꯦ ꯃꯄꯥꯅ ꯈꯟꯕꯒꯨꯝ ꯐꯥꯒꯤ ꯇꯧꯅꯨ ꯉꯁꯤꯗꯤ ꯍꯥꯕ ꯌꯥꯗꯦ ꯆꯦꯛꯁꯤꯜꯂꯨ ꯏꯌꯣꯟꯕꯒꯤ ꯄꯥꯎꯗꯥꯒ ꯀ꯭ꯋꯥꯛꯀꯤ ꯃꯄꯥꯎ ꯑꯗꯨꯒ ꯉꯁꯤ ꯖꯨꯕꯔꯥꯖꯅ ꯀꯅꯥꯕꯨꯅꯣ ꯁꯥꯎꯔꯤꯕ ꯑꯩꯈꯣꯏ ꯂꯩꯄꯥꯛꯂꯣꯝꯗꯔ ꯅꯥꯄ ꯆꯤꯛꯅ ꯉꯥꯡꯅꯔꯤꯉꯩꯁꯤꯃꯛꯇ ꯆꯤꯡꯈꯨꯕꯅ ꯈꯝꯕ ꯑꯩꯒ꯭ꯌꯥ ꯅꯅꯥꯏ ꯑꯩ ꯁꯅꯥ ꯊꯧꯒꯟ ꯇꯧꯖꯔꯤ ꯀꯔꯤ ꯍꯥꯏꯅ ꯇꯧꯁꯤꯕ ꯇꯦꯟ ꯄꯤꯌꯨꯗꯅ ꯁꯨꯗꯨꯗꯦ ꯍꯥꯏꯅꯕꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯆꯥꯎꯕꯗꯣ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯇꯦꯟ ꯀꯥꯞꯄꯨ ꯁꯅꯥ ꯄꯨꯛꯅꯤꯡ ꯀꯔꯝꯕ ꯅꯨꯡꯉꯥꯏꯕꯤꯗꯔꯥ ꯅꯤꯡꯊꯤꯅ ꯀꯥꯞꯄꯤꯌꯨ ꯍꯥꯏꯔꯦ ꯆꯥꯎꯕꯅ ꯃꯗꯨꯗ ꯆꯤꯡꯈꯨꯕꯅ ꯏꯄꯨꯅ ꯊꯧꯗꯥꯕꯤꯔꯤꯕꯔꯥ ꯑꯩꯕꯨ ꯀꯥꯞꯅꯤꯡꯂꯒ ꯀꯥꯞꯀꯅꯤ ꯀꯥꯞꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯈꯨꯝꯃꯦ ꯂꯩꯄꯥꯛ ꯃꯥꯡꯗꯨꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯆꯥꯎꯕꯗꯣ ꯊꯣꯡꯂꯦꯟ ꯇꯥꯅꯔꯦ ꯃꯣꯏꯔꯥꯡ ꯊꯣꯡꯂꯦꯟ ꯑꯊꯧꯕ ꯍꯥꯏꯔꯨꯕꯗ ꯆꯥꯎꯕꯅ ꯁꯣꯏꯗ꯭ꯔꯕ꯭ꯔꯥ ꯅꯣꯡꯊꯣꯝꯕ ꯁꯣꯏꯗ꯭ꯔꯦ ꯃꯟꯇ꯭ꯔꯤ ꯏꯇꯥꯎꯕꯨ ꯏꯆꯥ ꯀꯔꯤ ꯂꯥꯟꯗꯨꯅ ꯍꯥꯏꯔꯝꯃꯒ ꯊꯣꯡꯂꯦꯟꯅ ꯊꯥꯡ ꯆꯣꯡꯒꯣꯏ ꯄꯥꯏꯈꯠꯈ꯭ꯔꯦ ꯇꯥꯡꯕꯟ ꯊꯛꯇꯒꯤ ꯍꯧꯒꯠꯂꯦ ꯁꯣꯝꯗ ꯃꯆꯥ ꯈꯝꯕ ꯃꯆꯥꯅ ꯃꯅꯥꯏ ꯑꯩꯅ ꯀꯠꯄꯗꯤ ꯏꯇꯤꯛ ꯆꯥꯗꯦ ꯂꯧꯕꯤꯁꯤ ꯁꯅꯥ ꯄꯨꯛꯅꯤꯡꯅ ꯄꯥꯝꯕ ꯍꯥꯏꯗꯨꯅ ꯈꯝꯕ ꯇꯦꯟꯗꯣꯡ ꯆꯤꯡꯈꯨꯕꯗ ꯂꯥꯟꯁꯤꯜꯂꯤ ꯈꯟꯗꯅꯀꯣ ꯍꯥꯏꯗꯨꯅ ꯇꯦꯟ 6 ꯆꯤꯡꯈꯨꯕꯅ ꯁꯠꯈ꯭ꯔꯦ ꯇꯦꯟꯗꯨ ꯊꯥꯔꯦ ꯑꯗꯨꯝ ꯃꯄꯥꯛꯀ ꯌꯦꯡꯅꯗꯦ ꯇꯦꯟꯅ ꯊꯥꯈꯤꯕ ꯈꯝꯕ ꯑꯗꯨꯝ ꯇꯥꯟꯅꯖꯔꯛꯏ ꯖꯨꯕꯔꯥꯖ ꯎꯈꯤꯗ꯭ꯔꯦ ꯑꯇꯩ ꯄꯣꯠꯁꯛ ꯑꯃꯠꯇ ꯈꯝꯕꯗꯕꯨ ꯌꯦꯡꯈꯔꯦ ꯑꯍꯥꯟꯕꯒꯤ ꯇꯦꯟ ꯑꯗꯨ ꯔꯥꯕꯣꯟ ꯈꯗꯥꯡꯗ ꯄꯥꯜꯂꯤ ꯅꯍꯥꯗꯦ ꯈꯝꯕ ꯂꯝꯖꯥ ꯀꯦꯒꯦ ꯁꯔꯥ ꯃꯆꯥꯗꯤ ꯂꯥꯏꯔꯕꯗꯦ ꯑꯗꯣꯟꯗꯦ ꯂꯥꯎꯔꯦ ꯈꯝꯕ ꯆꯣꯡꯁꯤꯜꯂꯦ ꯇꯦꯜ ꯑꯗꯨ ꯁꯠꯆꯔꯨꯔꯦ ꯈꯨꯃꯟ ꯈꯣꯜꯂꯥꯎ ꯇꯥꯕꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯂꯩꯄꯥꯛꯅ ꯄꯥꯟꯈꯤꯕꯒ ꯁꯠꯄꯒ ꯀꯠꯀꯦ ꯈꯝꯕ ꯂꯥꯎꯕ ꯅꯤꯡꯊꯧ ꯇꯧꯒꯨꯝ ꯆꯤꯡꯈꯨꯕ ꯇꯧꯗ꯭ꯔꯦ ꯇꯦꯟꯗꯨ ꯊꯥꯔꯛꯂꯦ ꯈꯝꯕ ꯃꯥꯅ ꯂꯥꯛꯄꯗ ꯂꯝꯈꯥꯡ ꯑꯗꯨꯗ ꯈꯨꯃꯟ ꯇꯦꯟꯗꯨ ꯑꯣꯛꯅꯔꯦ ꯇꯦꯟꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯦ ꯈꯝꯕ ꯑꯃꯨꯛ ꯍꯜꯂꯛꯂꯦ
ꯊꯨꯡꯃꯤꯟꯅꯔꯦ ꯇꯦꯟꯗꯨꯒ ꯑꯅꯤꯁꯨꯕ ꯇꯦꯟꯗꯨꯅ ꯔꯥꯕꯣꯟ ꯀꯣꯛꯂꯦꯟ ꯃꯊꯪꯗ ꯄꯥꯜꯂꯦ ꯈꯝꯕ ꯅꯍꯥꯗꯦ ꯄꯥꯔꯤ ꯄꯨꯔꯤ ꯇꯝꯕꯗꯦ ꯍꯥꯏꯅ ꯂꯥꯎꯔꯦ ꯁꯠꯂꯨꯔꯦ ꯆꯤꯡꯈꯨꯕꯗꯤ ꯌꯦꯡꯉꯛꯏ ꯐꯤꯁꯤ ꯎꯗꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯨꯔꯒꯗꯤ ꯇꯦꯟ ꯑꯅꯤ ꯀꯠꯆꯔꯨꯒꯦ ꯈꯝꯕ ꯃꯥꯅ ꯂꯥꯛꯄꯗ ꯊꯨꯡꯉꯗ꯭ꯔꯤꯉꯩ ꯑꯗꯨꯗ ꯆꯤꯡꯈꯨꯕꯅ ꯇꯦꯟ ꯊꯥꯔꯛꯂꯦ ꯈꯝꯕ ꯑꯃꯨꯛ ꯍꯟꯗꯨꯅ ꯇꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯑꯍꯨꯝꯁꯨꯕ ꯇꯦꯟꯗꯨꯅ ꯔꯥꯕꯣꯟ ꯀꯣꯛꯄꯤ ꯂꯨꯍꯨꯞꯇ ꯄꯥꯟꯈꯔꯦ ꯈꯝꯕ ꯃꯥꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯊꯃꯣꯏꯗ ꯏꯄꯥ ꯏꯃꯥ ꯂꯩꯇꯕ ꯑꯩꯒꯤ ꯃꯤꯡꯆꯠ ꯋꯥꯠꯄꯅꯤ ꯈꯟꯈꯤꯕꯅ ꯈꯝꯕꯗꯣ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯈꯝꯕ ꯆꯣꯡꯈꯠꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯏꯔꯣꯏꯅꯩ ꯇꯦꯟ ꯑꯗꯨ ꯁꯠꯂꯒꯗꯤ ꯈꯝꯕ ꯖꯒꯣꯏ ꯁꯥꯈꯔꯦ ꯄꯥꯝꯕꯣꯝ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤ ꯑꯣꯟꯊꯣꯛꯄꯅꯤ ꯈꯝꯕꯗꯣ ꯋꯥꯔꯣ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯣꯏ ꯀ꯭ꯋꯥꯛꯇꯥ ꯅꯨꯡꯁꯤꯠ ꯂꯥꯛꯇꯨꯅ ꯁꯅꯥ ꯍꯩꯔꯨ ꯄꯥꯜꯂꯤꯕ ꯐꯨꯔꯤꯠ ꯃꯔꯣꯟ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯎꯔꯦ ꯍꯨꯝꯗꯣꯛꯂꯦ ꯃꯈꯥ ꯏꯊꯪ ꯊꯪꯉꯤꯕ ꯐꯤꯗꯨꯗ ꯇꯔꯨ ꯇꯔꯨ ꯍꯛꯆꯥꯡ ꯅꯞꯄꯤꯕ ꯑꯗꯨ ꯎꯔꯦ ꯂꯩꯄꯥꯛ ꯄꯨꯝꯅꯃꯛ ꯆꯤꯡꯈꯨꯕꯗ ꯅꯠꯇꯔꯦ ꯂꯩꯔꯦ ꯏꯔꯥꯅꯤ ꯄꯥꯄꯤ ꯍꯥꯠꯀꯦ ꯉꯁꯤ ꯀꯣꯔꯧꯗ ꯉꯥꯎꯍꯟꯕꯗꯤ ꯏꯆꯥꯕꯨ ꯊꯝꯃꯔꯣꯏꯗꯣ ꯃꯣꯏꯔꯥꯡꯗ ꯃꯉꯣꯟꯗ ꯇꯦꯟ ꯇꯝꯒꯦ ꯑꯁꯨꯛ ꯐꯖꯕ ꯐꯤꯗꯨꯕꯨ ꯄꯥꯄꯤ ꯃꯥꯅ ꯌꯥꯠꯈꯥꯏꯔꯦ ꯄꯥꯃꯨꯏꯗ ꯀꯣꯐꯤ ꯑꯗꯣ ꯍꯥꯏꯔꯨꯔꯒ ꯆꯤꯡꯈꯨꯕ ꯂꯤꯔꯤ ꯅꯈꯣꯡ ꯐꯪꯅꯗꯤ ꯆꯤꯡꯉꯨꯔꯒ ꯆꯤꯡꯈꯨꯕ ꯈꯨꯃꯟ ꯊꯃꯣꯏ ꯇꯝꯈꯔꯦ ꯊꯥꯔꯦ ꯇꯦꯟ ꯑꯗꯨ ꯄꯥꯏꯁꯤꯟꯈꯤ ꯊꯕꯥꯛ ꯇꯝꯅ ꯄꯥꯏꯔꯛꯄ ꯊꯥꯒꯗꯕ ꯊꯕꯥꯛꯇ ꯈꯝꯕ ꯈꯨꯗꯣꯟ ꯑꯅꯤꯇ ꯃꯉꯥꯏꯔꯦ ꯈꯝꯕꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯄꯥꯅꯥꯗꯦ ꯍꯥꯏꯅ ꯂꯥꯎꯔꯦ ꯈꯝꯕꯅ ꯇꯦꯟꯖꯤꯟ ꯂꯣꯝꯗ ꯈꯨꯕꯥꯛꯅ ꯌꯩꯊꯔꯒ ꯇꯦꯡꯀꯣꯛꯇꯤ ꯂꯝꯖꯥ ꯈꯨꯠ ꯑꯗꯨꯅ ꯐꯥꯔꯦ ꯇꯦꯟꯗꯨ ꯇꯔꯥꯏꯅ ꯂꯩꯄꯥꯛ ꯄꯨꯝꯕ ꯉꯛꯈꯔꯦ ꯈꯝꯕ ꯖꯒꯣꯏ ꯁꯥꯈꯔꯦ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯄꯨꯅ ꯇꯌꯨꯝ ꯅꯣꯡꯕꯥꯟ ꯌꯦꯡꯉꯨꯅ ꯅꯤꯡꯊꯤꯖꯩꯗ ꯐꯖꯩꯗ ꯊꯥꯒꯠꯄꯤꯈꯤ ꯃꯅꯥꯏꯕꯨ ꯆꯤꯡꯈꯨꯕꯅ ꯀꯥꯞꯄꯗ ꯈꯨꯃꯟ ꯇꯝꯈꯤꯕꯗꯨꯗꯤ ꯎꯍꯧꯗꯔꯦ ꯅꯤꯡꯊꯧꯗꯤ ꯉꯛꯁꯝ ꯇꯝꯅ ꯑꯃꯨꯛꯀ ꯆꯤꯡꯈꯨꯕꯅ ꯇꯦꯟꯊꯥꯔꯦ ꯆꯤꯡꯈꯨ ꯅꯍꯥ ꯇꯦꯜꯍꯩꯕ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯍꯥꯏꯅꯔꯤꯕ ꯆꯤꯡꯈꯨꯕ ꯃꯥꯅ ꯊꯥꯕ ꯇꯦꯟꯗꯨꯗꯤ ꯂꯦꯞꯅ ꯆꯠꯄ ꯍꯧꯅꯗꯦ ꯈꯝꯕ ꯉꯛꯁꯝ ꯃꯄꯥꯗ ꯄꯥꯏꯁꯤꯜꯂꯛꯂꯦ ꯇꯦꯟ ꯑꯗꯣ ꯈꯝꯕ ꯃꯃꯥꯏ ꯂꯩꯊꯣꯛꯇꯦ ꯈꯝꯕ ꯃꯥꯅ ꯅꯍꯥꯗꯦ ꯂꯥꯏꯔꯕꯗꯦ ꯈꯨꯃꯟꯗꯦ ꯑꯈꯥꯏ ꯆꯥꯛꯅ ꯆꯥꯎꯕꯗꯤ ꯑꯅꯤ ꯆꯥꯛꯅ ꯊꯟꯕꯗꯤ ꯍꯥꯏꯅ ꯂꯥꯎꯔꯦ ꯂꯝꯖꯥꯅ ꯉꯛꯁꯝ ꯆꯦꯞꯇꯛ ꯇꯧꯗꯨꯅ ꯐꯥꯈ꯭ꯔꯦ ꯇꯦꯟ ꯑꯗꯣ ꯇꯦꯟ ꯃꯉꯥ ꯁꯨꯔꯦ ꯈꯝꯕ ꯃꯗꯨ ꯄꯥꯏꯔꯒ ꯑꯃꯨꯛ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯃꯅꯥꯏꯗꯦ ꯇꯦꯟ ꯃꯉꯥ ꯑꯗꯨ ꯎꯠꯂꯛꯂꯦ ꯆꯤꯡꯈꯨꯕ ꯃꯄꯨꯗꯒꯤ ꯂꯥꯎꯈꯤ ꯀꯦꯒꯦ ꯂꯩꯕꯥꯛꯇ ꯇꯦꯟ ꯀꯠꯀꯦ ꯈꯝꯕ ꯂꯥꯛꯂꯦ ꯇꯦꯟ ꯀꯠꯀꯦ ꯂꯥꯛꯄꯁꯤꯗ ꯑꯃꯨꯛꯀꯁꯨ ꯇꯦꯟ ꯊꯥꯔꯛꯂꯦ ꯈꯨꯃꯟ ꯑꯩꯕꯨ ꯇꯝꯂꯛꯂꯦ ꯇꯥꯔꯛꯄꯁꯨ ꯀꯥꯞꯁꯅꯨ ꯈꯝꯕ ꯏꯃꯥꯏ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯅꯤꯡꯈ꯭ꯔꯦ ꯂꯝꯖꯥꯗꯣ ꯆꯥꯅ ꯂꯥꯡꯒꯣꯝ ꯇꯦꯟꯅ ꯆꯟ ꯃꯆꯤꯟ ꯂꯩꯇꯣꯟ ꯈꯣꯏꯖꯥꯗꯤ ꯃꯦꯠꯅ ꯁꯥꯕ ꯃꯆꯤꯟꯗ ꯍꯨ ꯇꯩꯔꯕ ꯇꯦꯜ ꯑꯗꯨ ꯎꯔꯦ ꯈꯝꯕ ꯉꯥꯏꯈꯔꯦ ꯃꯥꯡꯉꯦ ꯃꯥꯡꯉꯦ ꯍꯥꯏꯕꯅ ꯅꯤꯟꯈ꯭ꯔꯦ ꯂꯩꯄꯥꯛ ꯑꯄꯨꯝꯕ ꯈꯝꯕꯗ ꯇꯦꯟ ꯑꯗꯨ ꯇꯝꯈꯔꯦ ꯍꯥꯏꯕꯁꯦ ꯈꯪꯅꯈꯔꯦ ꯈꯣꯡꯀꯥꯞ ꯍꯦꯜꯂꯦ ꯍꯥꯏꯅꯔꯦ ꯅꯤꯡꯊꯧ ꯌꯦꯡꯉꯦ ꯍꯧꯒꯠꯂꯦ ꯎꯔꯦ ꯈꯝꯕꯩ ꯃꯇꯧꯗꯣ ꯂꯥꯎꯔꯦ ꯁꯥꯖꯧ ꯏꯕꯨꯡꯉꯣ ꯆꯦꯄꯨꯒꯕ ꯅꯁꯥꯗꯣ ꯆꯥꯎꯕ ꯂꯥꯎꯔꯦ ꯏꯕꯨꯡꯉꯣ ꯏꯀꯨ ꯂꯩꯗ ꯆꯦꯞꯀꯅꯨ ꯃꯟꯇ꯭ꯔꯤ ꯂꯥꯎꯔꯦ ꯑꯇꯣꯝꯕꯣꯛ ꯅꯪꯕꯨ ꯇꯦꯟꯅ ꯇꯝꯕꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯣ ꯃꯁꯛ ꯃꯉꯛ ꯁꯝꯗꯣ ꯂꯨꯔꯦꯟ ꯁꯣꯏꯒꯦ ꯁꯥꯟꯅꯅ ꯃꯩ ꯋꯥꯏꯔꯛꯀꯦ ꯊꯣꯡꯂꯦꯟ ꯃꯆꯥꯕꯨ ꯌꯦꯡꯉꯤ ꯆꯨꯝꯗꯦ ꯍꯥꯏ ꯖꯨꯕꯔꯥ ꯑꯁꯨꯝꯅ ꯂꯥꯎꯏ ꯂꯩꯄꯥꯛꯁꯨ ꯇꯦꯟ ꯑꯁꯤꯅ ꯑꯍꯥꯟꯕ ꯄꯥꯏꯊꯔꯛꯄ ꯑꯗꯨꯗꯒꯤ ꯂꯝꯈꯥꯡ ꯑꯗꯨꯋꯥꯏꯗ ꯇꯦꯟ ꯑꯁꯤꯃꯛ ꯂꯦꯞꯄꯒꯨꯝ ꯈꯥꯡꯅ ꯂꯥꯛꯏꯕ ꯂꯩꯄꯥꯛ ꯎꯏ ꯖꯨꯕꯔꯥꯖ ꯇꯁꯦꯡ ꯎꯖꯔꯦ ꯅꯨꯡꯉꯥꯏꯈꯤꯗꯦ ꯖꯨꯕꯔꯥꯖ ꯎꯀꯥꯏ ꯊꯛꯇꯩ ꯇꯥꯗꯧꯏ ꯃꯈꯣꯡ ꯊꯤꯜꯂꯤ ꯆꯤꯡꯈꯨꯕ ꯃꯈꯥ ꯆꯤꯛꯏ ꯈꯜꯂꯛꯏ ꯇꯦꯟ ꯑꯃꯇꯪ ꯏꯈꯨꯠꯅ ꯂꯩꯔꯝꯃꯕꯗꯤ ꯃꯩꯗꯤ ꯈꯪꯗꯧꯕ ꯆꯤꯟꯁꯨ ꯊꯣꯛꯅ ꯍꯥꯏꯔꯛꯏ ꯅꯃꯣꯏꯖꯥꯝꯕꯁꯨ ꯇꯥꯛꯇ꯭ꯔꯦ ꯎꯀꯥꯏ ꯊꯧꯔꯤ ꯊꯥꯗꯣꯛꯏ ꯑꯗꯨꯝ ꯊꯥꯗꯣꯛꯄꯗꯤ ꯍꯥꯏ ꯍꯧꯅꯕꯔ ꯆꯩꯕꯤꯔꯦ ꯐꯩꯔꯣꯏꯖꯥꯝꯕ ꯆꯣꯡꯊꯣꯛꯏ ꯈꯠꯅꯔꯛꯄ ꯎꯕꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯣꯏ ꯅꯃꯣꯏ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯎꯀꯥꯏꯕꯨ ꯇꯣꯡꯕꯤꯔꯕ꯭ꯔꯥ ꯑꯗꯨꯝꯅ ꯈꯨꯝꯃꯦ ꯅꯃꯣꯏꯖꯥꯝꯕꯁꯨ ꯊꯥꯡꯖꯤꯡ ꯃꯥꯅ ꯏꯅꯥꯏꯗꯤ ꯈꯝꯕ ꯁꯣꯏꯕ ꯌꯥꯗꯦꯗꯣ ꯍꯥꯏꯅ ꯇꯦꯟꯒꯤ ꯇꯦꯟꯅꯤꯡꯗ ꯐꯥꯔꯦ ꯇꯦꯟꯗꯨ ꯂꯥꯛꯄꯗ ꯈꯝꯕ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯐꯥꯔꯦ ꯇꯦꯟ ꯑꯗꯨ ꯅꯤꯡꯊꯤꯅ ꯎꯀꯥꯏꯗꯒꯤ ꯖꯨꯕꯔꯥꯖ ꯆꯣꯡꯊꯈꯔꯦ ꯈꯝꯕꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯉꯥꯏꯕꯤꯈꯣ ꯅꯅꯥꯏ ꯇꯦꯟ ꯑꯁꯤ ꯀꯠꯈꯤꯒꯦ ꯈꯨꯃꯟ ꯃꯄꯥꯎ ꯇꯥꯕꯗ ꯄꯦꯟꯅꯈꯔꯦ ꯂꯩꯄꯥꯛꯅ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧ ꯉꯥꯏꯕꯤꯈꯣ ꯅꯌꯥꯝꯕꯨꯡ ꯏꯕꯨꯡꯉꯣꯗꯤ ꯂꯐꯨꯗ ꯁꯥꯕꯗꯤ ꯉꯁꯤ ꯎꯀꯥꯏ ꯀꯥꯞꯄꯕꯨ ꯅꯅꯥꯏ ꯑꯩ ꯇꯦꯟ ꯀꯠꯈꯤꯒꯦ ꯀꯥꯞꯄꯤꯈꯣꯅꯦ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯂꯥꯎꯏ ꯈꯝꯕꯅ ꯐꯩꯔꯣꯏꯖꯥꯝꯕ ꯊꯣꯡꯂꯦꯟꯗꯤ ꯁꯔꯥꯎ ꯂꯂꯥꯎ ꯈꯣꯟ ꯇꯧꯔꯦ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯅꯤꯛꯈꯔꯦ ꯃꯃꯤꯠ ꯏꯒꯨꯝ ꯉꯥꯡꯅꯗꯤ ꯈꯨꯃꯟ ꯃꯆꯥ ꯆꯪꯂꯛꯏ ꯆꯥꯎꯕ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯈꯝꯕ ꯇꯦꯜ ꯑꯗꯨ ꯀꯠꯂꯤ ꯂꯧꯗꯦ ꯖꯨꯕꯔꯥꯖꯅ ꯂꯧꯕꯤꯌꯨꯅ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯀꯩꯗ ꯀꯥꯏꯕꯒꯦ ꯅꯣꯡꯊꯣꯟ ꯈꯥꯅ ꯂꯥꯎꯔꯛꯏ ꯆꯤꯡꯈꯨꯕꯅ ꯊꯝꯃꯨ ꯍꯥꯏ ꯇꯦꯟꯗꯣꯡ ꯐꯥꯎꯕ ꯍꯨꯛꯇꯣꯛꯂꯦ ꯂꯩꯄꯥꯛ ꯃꯥꯡꯗ ꯈꯝꯕꯕꯨ ꯂꯩꯄꯥꯛ
ꯊꯛꯇ ꯐꯝꯃꯨꯔꯦ ꯅꯥꯏꯖꯍꯟꯕ ꯉꯥꯡꯉꯤ ꯑꯁꯤꯕꯨ ꯊꯣꯛꯇꯅꯕ ꯑꯩꯅ ꯍꯥꯏꯗꯨ ꯂꯧꯕꯤꯗꯦ ꯀꯔꯤ ꯂꯦꯝꯃꯦ ꯐꯖꯔꯦ ꯈꯨꯝꯗꯦ ꯖꯨꯕꯔꯥꯖꯗꯣ ꯈꯝꯕ ꯖꯨꯕꯔꯥꯖꯀꯤ ꯃꯃꯥꯡꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯂꯩꯔꯦ ꯁꯨꯛꯂꯦꯡ ꯂꯦꯡꯗꯅ ꯂꯩꯊꯛ ꯂꯩꯈꯥ ꯆꯦꯟꯗꯨꯅ ꯈꯝꯕ ꯃꯥꯒꯤ ꯃꯕꯨꯛꯇꯣ ꯈꯨꯃꯟ ꯅꯪꯕꯨ ꯊꯣꯔꯛꯎ ꯀꯧꯏ ꯅꯥꯏꯖꯍꯟꯕꯅ ꯏꯄꯨ ꯍꯥꯏꯅ ꯈꯨꯝꯃꯤ ꯈꯝꯕ ꯊꯣꯛꯎ ꯌꯥꯗꯔꯦ ꯀꯦꯒꯦ ꯂꯩꯄꯥꯛ ꯑꯗꯨꯗ ꯑꯊꯧꯕꯒꯤ ꯃꯆꯥꯅꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯉꯥꯡꯅꯩ ꯃꯄꯥ ꯃꯄꯨ ꯑꯅꯤꯅ ꯁꯥꯖꯧ ꯀꯩꯗꯧꯔꯤꯕꯒꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯨꯔꯦ ꯁꯅꯥ ꯊꯧꯒꯜ ꯂꯣꯏꯗꯔꯤ ꯍꯥꯏꯅ ꯈꯝꯕ ꯈꯨꯝꯃꯛꯏ ꯃꯃꯥꯟ ꯆꯥꯎꯕ ꯅꯣꯡꯊꯣꯟꯅ ꯂꯥꯏꯔꯔꯦꯗꯣ ꯂꯣꯏꯔꯦꯗꯣ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯖꯔꯤ ꯍꯥꯏꯔꯦ ꯂꯝꯖꯥ ꯈꯝꯕꯗꯣ ꯆꯥꯎꯕ ꯃꯥꯅ ꯅꯤꯡꯊꯧꯗ ꯏꯄꯨ ꯏꯕꯨꯡꯉꯣ ꯉꯁꯤꯕꯨ ꯀꯩꯗ ꯂꯦꯡꯊꯣꯛꯎꯕꯒꯦ ꯆꯠꯊꯣꯛꯇꯦꯅ ꯏꯄꯨ ꯔꯥꯕꯣꯟ ꯀꯥꯞꯄꯤꯔꯕꯔꯥ ꯀꯥꯞꯄꯦ ꯈꯨꯀꯥꯞ ꯑꯍꯦꯟꯕꯕꯨ ꯃꯄꯨ ꯁꯅꯥ ꯌꯥꯊꯪꯂꯥ ꯀꯔꯤ ꯋꯥꯅꯣꯗ ꯏꯄꯨ ꯑꯗꯨꯝꯅꯗꯤ ꯇꯨꯝꯃꯤꯕꯔꯥ ꯑꯀꯥꯞꯄꯗ ꯍꯪꯕꯤꯌꯨ ꯅꯤꯡꯊꯧ ꯑꯩꯗꯤ ꯈꯪꯖꯗꯦ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯁꯤꯅ ꯈꯨꯀꯥꯞ ꯍꯦꯟꯅ ꯀꯥꯞꯄꯕꯨ ꯄꯥꯟꯖꯤꯁꯤꯡꯒꯤ ꯃꯋꯥꯔꯥ ꯀꯔꯝꯕ ꯅꯤꯌꯣꯝ ꯂꯩꯕꯒꯦ ꯍꯥꯠꯅꯤꯡꯕ ꯌꯥꯎꯏ ꯍꯥꯠꯀꯦ ꯑꯗꯨꯃꯛꯀꯤ ꯀꯥꯞꯄꯅꯤ ꯍꯥꯏꯕꯔꯥ ꯌꯥꯕꯔꯥ ꯖꯨꯕꯔꯥꯖ ꯏꯄꯨ ꯅꯤꯡꯊꯧ ꯂꯩꯕꯔꯥ ꯀꯥꯞꯄꯤꯁꯤꯗꯅ ꯑꯗꯨꯗꯤ ꯀꯔꯤ ꯃꯂꯣꯝ ꯂꯩꯕꯒꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕꯤꯔꯣ ꯍꯥꯏꯔꯦ ꯆꯥꯎꯕ ꯁꯤꯔꯒꯦ ꯅꯤꯡꯈ꯭ꯔꯦ ꯖꯨꯕꯔꯥꯖ ꯍꯟꯗꯔꯦ ꯊꯣꯡꯂꯦꯟ ꯂꯥꯂꯣꯏ ꯇꯥꯟꯕꯗꯣ ꯉꯥꯏꯈꯣ ꯍꯥꯏ ꯆꯦꯡꯂꯩ ꯂꯥꯛꯄ ꯑꯩ ꯇꯧꯒꯦ ꯖꯨꯕꯔꯥꯖ ꯈꯨꯠꯂꯥꯏ ꯄꯥꯏꯔꯣ ꯊꯣꯔꯛꯑꯣ ꯏꯅꯤꯡꯊꯧ ꯉꯁꯤꯗꯤ ꯐꯣꯡꯅ ꯍꯨꯏꯌꯦꯟ ꯂꯥꯜꯍꯧꯔꯦ ꯊꯤꯜꯂꯦ ꯖꯨꯕꯔꯥꯖ ꯂꯥꯛꯑꯣ ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯇꯧꯔꯤ ꯅꯌꯥꯝꯕꯨꯡ ꯈꯨꯕꯝ ꯃꯨꯟꯒꯦ ꯅꯃꯪ ꯃꯪꯕ ꯁꯥꯕꯔꯥ ꯍꯧꯒꯠꯂꯨꯅ ꯀꯔꯤꯅꯣ ꯉꯝꯃꯣꯏꯗꯗꯤ ꯀꯔꯤꯒꯤ ꯃꯤꯕꯨ ꯇꯦꯟꯅ ꯇꯝꯕꯒꯦ ꯀꯅꯥꯅ ꯇꯥꯛꯏ ꯍꯥꯏꯌꯨ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯕꯨ ꯖꯨꯕꯔꯥꯖ ꯃꯥꯏꯀꯩꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯒꯅꯤ ꯑꯩꯈꯣꯏ ꯌꯥꯎꯗꯦ ꯍꯥꯏꯔꯛꯏ ꯃꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯖꯨꯕꯔꯥꯖꯒꯤ ꯃꯅꯥꯏꯁꯤꯡ ꯂꯣꯏꯅ ꯄꯨꯝꯆꯦꯟ ꯆꯦꯟꯅꯔꯦ ꯅꯥꯏꯖꯍꯟꯕ ꯈꯝꯕꯒ ꯑꯁꯤꯇ ꯂꯩꯔꯦ ꯃꯅꯥꯛꯇ ꯊꯣꯡꯂꯦꯟ ꯍꯟꯊꯈꯤꯗꯔꯦ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯌꯦꯡꯗꯨꯅ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯕꯤꯔꯣ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯊꯧꯒꯜꯂꯣꯟ ꯀꯥꯏꯕ ꯇꯥꯔꯦ ꯑꯩ ꯂꯥꯛꯑꯦ ꯖꯨꯕꯔꯥꯖ ꯆꯦꯟꯁꯤꯟꯈꯔꯦ ꯆꯤꯡꯈꯨꯕ ꯀꯔꯤꯃꯠꯇ ꯈꯨꯝꯈꯤꯗ꯭ꯔꯦ ꯊꯣꯡꯂꯦꯟ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯗ ꯀꯔꯝ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯃꯄꯨ ꯃꯅꯥꯏ ꯂꯧꯔꯛꯂꯦ ꯅꯤꯡꯊꯧꯅ ꯑꯇꯣꯟ ꯅꯪꯕꯨ ꯅꯆꯤꯟ ꯌꯦꯇꯨꯝ ꯇꯨꯕꯔꯥ ꯃꯤꯕꯨ ꯇꯦꯟꯅ ꯇꯝꯕꯔꯥ ꯀꯔꯤ ꯃꯔꯝ ꯂꯩꯗꯅ ꯆꯤꯡꯈꯨꯕꯅ ꯅꯤꯡꯊꯧꯗ ꯈꯨꯝꯅꯤꯡꯗꯗꯨꯅ ꯇꯧꯕ ꯑꯗꯨꯗꯤ ꯌꯥꯔꯒꯅꯤ ꯅꯤꯡꯕꯔꯥ ꯏꯄꯨ ꯉꯥꯏꯈꯣ ꯀꯔꯤꯒꯤ ꯇꯦꯟꯅ ꯇꯝꯃꯤ ꯈꯝꯕꯗ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯝꯕꯅꯤ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯂꯩ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯅꯤ ꯍꯥꯏꯌꯨ ꯃꯔꯝ ꯀꯗꯥꯏꯅꯣ ꯍꯪꯕꯤꯈꯔꯦ ꯅꯤꯡꯊꯧꯅ ꯖꯨꯕꯔꯥꯖ ꯂꯤꯔꯛꯂꯦ ꯈꯨꯃꯟ ꯃꯥꯒꯤ ꯐꯨꯔꯤꯠꯇꯣ ꯆꯔꯩ ꯃꯥꯒꯤ ꯃꯔꯝꯗꯣ ꯃꯄꯨ ꯁꯅꯥꯆꯣꯔꯣꯟꯗ ꯍꯪꯒꯠꯂꯛꯂꯦ ꯃꯅꯥꯎꯅ ꯃꯄꯨ ꯊꯧꯒꯜ ꯇꯧꯔꯤꯕ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯐꯥꯎꯕꯅꯤ ꯇꯥꯅꯈꯔꯦ ꯋꯥꯔꯝꯗꯣ ꯆꯔꯩ ꯃꯥꯒꯤ ꯍꯥꯛꯇꯛꯇꯣ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯀꯩꯅꯣ ꯐꯤ ꯑꯁꯤ ꯊꯣꯟꯕ ꯐꯩꯅ ꯊꯣꯟꯒꯩ ꯊꯣꯟꯐꯩ ꯅꯤꯡꯊꯧꯅꯤ ꯂꯣꯟꯅ ꯍꯨꯕ ꯂꯩꯔꯥꯡꯂꯥ ꯍꯦꯟꯗꯣꯛꯅ ꯑꯗꯨꯝ ꯊꯣꯟꯕ ꯐꯩꯅ ꯆꯥꯎꯕ ꯊꯣꯡꯂꯦꯟ ꯂꯥꯎꯈꯔꯦ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯌꯥꯈꯔꯦ ꯃꯃꯩ ꯋꯥꯗꯤ ꯇꯥꯟꯅꯩ ꯊꯣꯡꯂꯦꯟꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯀꯩꯊꯦꯜꯗ ꯊꯣꯛꯈꯤꯕꯗ ꯊꯦꯡꯅꯕ ꯁꯨꯝꯅ ꯂꯩꯔꯛꯄ ꯆꯔꯩ ꯈꯨꯃꯟꯅ ꯏꯆꯥꯒꯤꯗꯃꯛ ꯂꯨꯄꯥꯗꯨꯝ ꯄꯪꯆꯪ ꯆꯪꯈ꯭ꯔꯦ ꯐꯨꯔꯤꯠ ꯑꯣꯏꯅ ꯏꯆꯥꯅ ꯄꯥꯝꯃꯤ ꯍꯥꯏꯔꯦ ꯃꯃꯥꯅ ꯇꯨꯕꯤꯗꯨꯅ ꯂꯤꯠꯍꯟꯕ ꯂꯥꯏꯔꯕꯒꯤ ꯌꯣꯟꯊꯣꯛꯂꯦ ꯑꯗꯨꯗꯕꯨ ꯏꯆꯥꯗ ꯀꯔꯤ ꯇꯦꯟꯅ ꯇꯝꯒꯅꯤ ꯊꯛꯁꯤ ꯈꯥꯏꯁꯤ ꯅꯥꯏꯗꯦꯗꯤ ꯍꯥꯏꯔꯣ ꯑꯩꯅ ꯌꯩꯖꯅꯤ ꯁꯒꯣꯜꯅ ꯂꯧ ꯆꯥꯔꯒ ꯏꯔꯣꯏ ꯐꯨꯕ ꯁꯥꯏ ꯍꯥꯏꯌꯣ ꯅꯪꯅ ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅꯖꯔꯒꯕꯨ ꯄꯤꯕꯔꯥ ꯏꯆꯥ ꯅꯆꯥ ꯅꯠꯇ꯭ꯔ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯤ ꯊꯝꯃꯤ ꯊꯤꯜꯂꯦ ꯊꯤꯜꯂꯛꯎ ꯍꯥꯏꯔꯦ ꯊꯣꯡꯂꯦꯟ ꯇꯦꯡꯃꯈꯩ ꯈꯨꯝꯐꯝ ꯂꯩꯇꯦ ꯖꯨꯕꯔꯥꯖ ꯃꯃꯩꯗꯨꯗ ꯆꯤꯡꯈꯨꯕ ꯏꯆꯥ ꯄꯤꯈꯤꯗꯦ ꯍꯥꯏꯔꯦ ꯂꯩꯄꯥꯛ ꯃꯥꯡꯗꯨꯗ ꯑꯩꯗꯤ ꯏꯆꯥ ꯄꯤꯈꯤꯗꯦ ꯍꯥꯏꯔꯦ ꯂꯩꯄꯥꯛ ꯃꯥꯡꯗꯨꯗ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯤꯕ ꯏꯆꯥꯅꯤ ꯅꯪꯒ ꯑꯩꯒ ꯉꯁꯤꯗꯩ ꯄꯣꯛꯃꯤꯟꯅꯗꯔꯦꯗꯣ ꯍꯥꯏꯈ꯭ꯔꯦ ꯅꯤꯡꯊꯧ ꯁꯥꯎꯔꯦ ꯉꯥꯡꯐꯝ ꯂꯩꯇ꯭ꯔꯦ ꯆꯤꯡꯈꯨꯕ ꯃꯤꯡꯒꯧ ꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯆꯥꯎꯕ ꯊꯣꯡꯂꯦꯟꯒꯤ ꯃꯤꯅꯧ ꯁꯥꯅꯧꯇꯣꯟ ꯈꯪꯉꯨ ꯂꯥꯟ ꯄꯥꯝꯕꯔꯥ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯕ ꯈꯪꯍꯜꯂꯣ ꯀꯂꯪꯀꯅꯤ ꯍꯥꯏꯕꯕꯨ ꯈꯝꯕ ꯎꯔꯝꯂꯕꯗꯤ ꯅꯪꯒꯨꯝꯕꯅ ꯀꯥꯞꯆꯕ ꯇꯦꯜ ꯑꯗꯨꯗꯤ ꯈꯝꯕꯅ ꯐꯥꯗꯨꯅ ꯊꯨꯗꯦꯛꯄ ꯂꯁꯤꯡ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯅꯁꯥ ꯅꯁꯥ ꯊꯥꯗꯣꯛꯅꯧ ꯀꯔꯤ ꯂꯩꯕ ꯅꯍꯥꯛꯇꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯆꯤꯡꯈꯨꯕꯗꯤ ꯃꯅꯥꯎꯗꯣ ꯃꯇꯨ ꯏꯄꯣꯟ ꯄꯣꯟꯈꯔꯦ ꯑꯩꯅ ꯑꯣꯟꯅꯈ꯭ꯔꯕꯅꯤ ꯋꯥꯔꯧꯕꯤꯅꯨ ꯍꯥꯏꯖꯔꯦ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯑꯉꯝꯕ ꯇꯥꯅ ꯈꯪꯅ ꯂꯥꯎꯖꯔꯦ ꯆꯥꯎꯕ ꯊꯣꯡꯂꯦꯟ ꯈꯟꯅꯔꯤ ꯃꯔꯛꯁꯤꯗ ꯅꯤꯡꯊꯧꯅ ꯁꯥꯎꯕꯤꯒꯅꯨ ꯍꯟꯗꯛꯀꯤ ꯋꯥꯁꯦ ꯋꯥꯔꯧꯕꯤꯒꯅꯨ ꯍꯨꯏꯅ ꯉꯥꯎꯔ ꯍꯨꯏꯕꯨ ꯊꯤ ꯁꯟꯅ ꯉꯥꯎꯔ ꯁꯟꯕꯨ ꯊꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯕꯨ ꯅꯤꯡꯊꯧ ꯑꯩꯅꯤ ꯏꯄꯨꯈꯣꯏ ꯈꯥꯝꯖꯔꯛꯏ ꯍꯥꯏꯖꯈꯤ ꯆꯥꯎꯕ ꯊꯣꯡꯂꯦꯟ ꯑꯅꯤꯅꯦ ꯈꯝꯕ ꯐꯩꯔꯣꯏ ꯌꯥꯝꯕꯅꯦ ꯅꯤꯡꯊꯧ ꯖꯨꯕꯔꯥꯖ ꯈꯣꯏꯔꯝꯃꯦ ꯇꯦꯟꯗꯣꯡ ꯊꯤꯟꯊꯒꯦ ꯇꯧꯏ ꯆꯠꯍꯟꯗꯔꯦ ꯈꯥꯝꯍꯧꯔꯦ
ꯅꯥꯏꯖꯍꯟꯕꯗ ꯄꯤꯈ꯭ꯔꯦ ꯉꯁꯤ ꯎꯀꯥꯏ ꯀꯥꯞꯄꯒꯤ ꯆꯔꯩꯃꯥꯒꯤ ꯃꯔꯣꯟꯁꯤ ꯀꯦꯒꯦ ꯋꯥꯔꯤ ꯑꯣꯏꯈꯔꯦ ꯁꯤꯗ ꯎꯀꯥꯏ ꯀꯥꯞꯄꯒꯤ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ